ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁ ꯁꯣꯟꯕ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁꯄꯨ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯤꯡꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 10ꯗꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁ ꯈꯛꯇꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁ ꯑꯃ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛꯇ ꯂꯩꯕ EduCrafter ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯍꯧꯖꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯈꯤꯕ ꯃꯇꯝꯗ SSCꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡ ꯍꯥꯏꯕꯗꯤ MTS, CHSL, CGL, CPO, GD ꯑꯃꯗꯤ ꯔꯦꯜꯋꯦꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯃꯗꯤ UPSCꯒꯤ ꯑꯦꯛꯖꯥꯝ CAPF, CDS ꯑꯃꯁꯨꯡ Ministry of Home Affairsꯀꯤ ꯑꯦꯛꯖꯥꯝ ꯍꯥꯏꯕꯗꯤ IB ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯑꯦꯛꯖꯥꯝꯁꯤꯡꯅꯤ꯫ General Studies ꯍꯥꯏꯕ ꯄꯦꯄꯔ ꯑꯁꯤ ꯍꯧꯖꯤꯛ every competitive examsꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ ꯄꯦꯄꯔ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯁꯥꯇ꯭ꯔꯁꯤꯡꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯁꯤꯂꯦꯕꯁꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯍꯪꯒꯗꯕ ꯀ꯭ꯋꯦꯁꯟꯅ ꯌꯥꯝꯗꯕ ꯂꯣꯏꯅꯅ GS ꯄꯦꯄꯔ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯁꯨ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁ ꯁ꯭ꯄꯦꯁꯦꯜ ꯀ꯭ꯂꯥꯁꯇ ꯂꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯒꯗꯧꯔꯤꯕꯅꯤ꯫ ꯁꯔ ꯔꯣꯖꯦꯟ ꯑꯁꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁꯇ ꯆꯍꯤ 8 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥ ꯑꯃꯅꯤ꯫ ꯁꯔ ꯑꯁꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯪꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩꯗ ꯂꯩꯕ EduCrafter ꯀꯣꯆꯤꯡ ꯁꯦꯟꯇꯔꯗ ꯖꯦꯅꯔꯦꯜ ꯁ꯭ꯇꯗꯤꯁꯀꯤ ꯁꯤꯅꯤꯌꯔ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯇꯥꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯐꯤꯆꯔꯁꯤꯡꯗꯤ ꯔꯦꯒꯨꯂꯔ ꯇꯣꯄꯤꯛ ꯋꯥꯏꯁ ꯃꯣꯛ ꯇꯦꯁꯠ, PYQ ꯑꯦꯅꯥꯂꯤसिꯁ, ꯀꯥ ꯍꯦꯟꯅ ꯁꯣꯟꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ, 5 classes in a week including 1 class for current affairs, regular current affairs mock test, special mock test of general knowledge, mock test both online and offline. Akupa marolgidamak 9366425514 asida contact tobiro.